Regular Vice Chancellor Registrar Amadi Mathau Taba Staff Singh Hapu Haibagi Demanda Dhanamanjuri University Students Union Ge Maheiroi Singna ngarang dagi changshillakkhiba Khuthang Chara Henbagi Khongjang Makha Chathari Khuthang Chara Henbagi Khongjang adu ngasisu University asige A block ta Maheiroi kundromna saruk yaduna Chathari Khuthang Chara Henbagi Khongjang da saruk yaba Maheiroi Singna press ta phongdorakpagi matung inna Khongjang asi makhoina taliba demand asi phangdriba phawba chathakigani hairi Dhanamanjuri University Students Union ge liching makada University asige undergraduate postgraduate amadi PhD ge Maheiroi Singna regular vice chancellor registrar amadi mathau taba staff sing hamnabagi demanda Khongjang asi changshillakkibani loinana ngarangi Khongjang aduda University asige makada leiba college sing matam kaktana shut down tawba yauna University asige vice chancellor in charge amadi registrar in charge Maheiroi Singna taliba demand fangdri fawba boycott tawgani haina lauthokkhibani we ngarang dagi hudokchakiba we hunger strike UG PG amadi PhD punna ngarang gi dagi hudokkiba hunger strike ado ko husi makha chathari maramdi akhoigi sarkar gi side concern authority dagi akhoigi positive response habdu phangjedri aduna makha tana chathajagini masida tholokpa daita apatapun mak concern authority na ju pubineba hajari masi phawgi positive response habda akhoigi ngasi newspaper da thingajabada VC anova regular VC ama appoint taunaba advertisement thingajai adubu khoina mamang da ju panjagiba regular VC register amadi namjanduru leiba khoi semester ge examination PG amadi UG singi si mayam asi akhoi gi haduk bidaba taragadi khoina chathajariba hanga sai asi makha tan chathagi gani